Ngarian haptoi sa thaki ke sa. Hello everyone, again over video sida mayam puno mo putra nungcbidi anju sagapam na mayam ngasi eigi blog sidi ko pa se mukbang am tawne hai ba ko agi channel am leibu du su video hapto ba kuire e channel du sai am tholange video hapto ba kuire na ngasi mukbang am tawraga sum hapchalo haina hai ba ko ma hoi tawrage na tugi mathel tawba khotpagi dum video so ina ngasi din jing ina kai tawba du su dum hapa ge mayam dadi mina rasi ba ko Mayamna na puchi lai. Nah kon. Kay puna lai sa. Nanaugi parcel se unboxing tawgidore me harau boda loire ngasi ma ekdam mana apam poni mana apam mana khanjaraga order tawjagi bane. Mayam se parcel se aina birthday nimitta papa mama teacher na paisa pura aduna leijabani. Mayam Ta unboxing tawra si parcel se laptagi phone la karama na harawa so masin si si kaino smartwatch ko dana birthday na loikhre gift na jikta lai natra Mayam se smart tare pamjabra pamjare panjalage cheda palalo cheda jajar ga jawi mana la tatane degi style is warido Mayam nanau si gare charge out ri duga charge tawri ri setting kara milai gare wali na milai ni charge Mayam phajabra yari ek phajai comment taro mayam nga se siga leire do cham ko na budi tawre chita leina propota ngai re ba ko nga se ado je exam to ko to ga thong thana mo tawra ge mayam do mo kumni minasi mayam nganam sunam do ye ba ko si beso leire se nga haidare singa se ni do kabo mau thoye ba ko aduga te do doini nganam do doini thau jaw dana ngau ba ko nganam je ga haptori machal jingje se jinam leire asi sina ngari tunga akoi sigadi tunga hai ko asil ka lauthoye tilau leire abudugom leire moro otek pasing ngarian haptoira ngasi ana muna totpama totpa lore haji thumma kare moro otek pa sing tilo aksan gare asi muna no diar mas jenam Phải hấp rồi mới giải hấp rồi cái gì nó nằm nhiều đồ có hấp cái gì adra ya mo sugar hap kare mà chú phải ra rồi cái thịt rồi cái mà thịt là ăn được đó là gì nga se su hap chala to le na nga hấp đi làm con tụi đó nó ngani natra ngani hai mà tập nga to là cái sung mai thế ina last ta abadigo soiba anam se mahi su jam langja da ba jam su phakja da ba natra mai la cái là bẹt là mai thật cần hơn là cái Mayam. cần anh ấy nganam se di ai khara haiba wale do ko ma pata wale ba hấp thầm gì đó rồi ai na xin gì đó mayam jaina hape jaina je khara li ya ba ko adu do na la su khara hapsale ko se janna se aji matam je khara phangma ware macha ta oye na ko khara ko na dre adu na makha gi sina la na khara hap jana sila ka hape ai to sakse manam je dikte na nungsi jaina gi manam mình thấy nó với cái này hấp thì sẽ có la được tàu được học thì ai vậy hay không jaina je khara li ya bani na mathak ta umna be se khara ko na dre ba ko ado mache lei bo sina mo mathak ta mo chale ko jangang je mi boi mana kang na re ko se jam wa na ko ngong ba khara lei bo doi ma lei ni se me sumai macha ring je mathak ta oina lanjale duga ko là nó thích xem gì đó
ꯊꯛꯆꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯂꯨꯝꯕ ꯑꯃꯅ ꯃꯊꯛꯇ ꯅꯟꯖꯟꯕꯤꯔꯕ ꯌꯥꯏꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯁꯤꯅ ꯌꯥꯏꯔꯒ ꯆꯥꯕꯁꯨ ꯌꯥꯏ ꯐꯨꯠꯂꯒꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯆꯥꯏꯕꯗ ꯑꯃꯨꯛ ꯍꯣꯔꯦꯟ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝꯁꯤꯅ ꯏꯔꯣꯟꯅꯕ ꯎꯔꯤꯌꯥꯔꯨ ꯏꯔꯣꯟꯕ ꯔꯦꯗꯤꯁꯤꯅ ꯇꯣꯉꯥꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯂꯧꯔꯒ ꯃꯦꯠꯄꯤꯗꯣ ꯑꯣꯏ ꯆꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇ ꯉꯥꯜꯂ ꯇꯧꯔ ꯆꯥꯕꯤꯗꯣ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯃꯣꯔꯣꯛꯁꯤꯁꯨ ꯑꯇꯦꯛꯄꯅ ꯆꯥꯏ ꯑꯀꯪꯕꯅ ꯆꯥꯗꯦꯀꯣ ꯁꯤ ꯆꯥꯝꯗꯣꯛ ꯂꯩꯔꯦ ꯁꯤꯅ ꯉꯥ ꯃꯆꯥ ꯕꯖꯥ ꯑꯁꯤ ꯃꯆꯤꯗ ꯆꯥꯅꯩ ꯃꯥꯏꯁꯦ ꯁꯤ ꯕꯖꯥ ꯇꯧ ꯂꯣꯏꯔꯦ ꯑꯁꯤꯅ ꯆꯝꯐꯨꯠ ꯐꯨꯀꯠꯄ ꯍꯧꯔꯦ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯃꯤ ꯑꯃꯃꯝꯅ ꯊꯨꯝ ꯍꯥꯞꯄꯤ ꯈꯔ ꯑꯃꯅ ꯆꯤꯅꯤ ꯍꯥꯞꯄꯤ ꯑꯩꯈꯣꯏꯁꯤ ꯆꯤꯅꯤ ꯈꯤꯇꯪ ꯈꯛ ꯍꯥꯞꯄꯤ ꯌꯥꯝ ꯊꯨꯝꯃꯗꯣꯏ ꯅꯠꯇꯦꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯞꯄ ꯄꯣꯛꯀꯠꯂꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯉꯥꯅꯝꯗꯣ ꯖꯥꯏꯕ ꯍꯧꯒꯠꯂꯦ ꯑꯂꯨꯝꯕ ꯑꯃ ꯅꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯂꯥꯁꯦ ꯀꯩꯅꯣ ꯇꯧꯗꯅꯕ ꯍꯥꯡꯗꯣꯛꯑ ꯂꯩꯕꯗꯣ ꯂꯩꯗꯅꯕ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯅꯟꯖꯜꯂꯦ ꯄꯥꯄꯔꯁꯦ ꯑꯃꯨꯛ ꯇꯥꯕꯤꯔꯒꯦ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯉꯥꯅꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯃꯁꯛꯀ ꯐꯖꯕꯅ ꯂꯣꯏꯔꯦ ꯁꯦ ꯍꯥꯡꯗꯣꯛꯑꯦ ꯑꯗꯨ ꯑꯗꯨꯒ ꯐꯖꯗ꯭ꯔꯥ ꯉꯥꯅꯝ ꯆꯝꯐꯨꯠ ꯂꯣꯏꯔꯦ ꯏꯔꯣꯝꯕ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕꯅ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯉꯥ ꯊꯥꯎ ꯇꯤꯜꯍꯧꯒ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏ ꯇꯧꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯂꯩꯁꯤꯅ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯕꯤꯁꯅꯨꯄꯨꯔꯗ ꯆꯠꯂꯨꯕꯗꯣ ꯑꯗꯩ ꯍꯜꯂꯛꯄꯗ ꯏꯅꯝꯃ ꯑꯍꯟ ꯍꯣꯏꯗꯒꯤ ꯄꯨꯔꯛꯄꯅꯦꯕꯀꯣ ꯂꯩ ꯃꯈꯜ ꯑꯅꯤꯅꯤ ꯑꯗꯣ ꯑꯩꯅꯅꯦ ꯂꯩꯁꯦ ꯅꯨꯡꯗꯥꯡ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯟꯗꯥ ꯑꯣꯏꯔꯕꯅꯤꯅ ꯁꯤꯒꯤ ꯈꯨꯖꯥꯏꯁꯦ ꯆꯐꯨꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯏꯁꯤꯡ ꯈꯛꯇꯪ ꯍꯥꯞꯄꯒ ꯇꯤꯡꯁꯤꯜꯂ ꯊꯝꯃꯝꯃꯦꯕꯀꯣ ꯃꯈꯜ ꯑꯅꯤꯅꯤ ꯑꯗꯨꯝ ꯃꯔꯥꯡꯕꯤ ꯑꯃ ꯂꯥꯡꯗꯕꯤ ꯑꯃꯒ ꯃꯅꯥꯁꯤꯁꯨ ꯌꯥꯝ ꯃꯣꯠꯂꯦ ꯑꯁꯤꯒꯁꯦ ꯑꯩ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯊꯥꯗꯣꯛꯄ ꯂꯣꯏꯔꯦ ꯇꯥꯞꯁꯨ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯁꯤ ꯔꯪꯒꯤ ꯇꯦꯃꯥ ꯑꯅꯤꯁꯦ ꯑꯁꯤꯁꯤꯒ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯍꯌꯦꯡ ꯇꯥꯞꯁꯦ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯖꯥꯅꯕ ꯍꯥꯏꯅ ꯁꯨꯝ ꯊꯥꯗꯣꯛꯑꯦ ꯑꯗꯣ ꯂꯩ ꯃꯅꯥꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯤ ꯃꯆꯥꯁꯤꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯇꯩꯊꯣꯛꯄꯤꯔꯦ ꯖꯍꯥꯞꯄꯣꯁꯨ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯨ ꯇꯧꯔꯗꯤ ꯃꯣꯏꯅꯁꯨ ꯑꯁꯨꯝ ꯂꯨ ꯇꯧꯕꯤꯗꯕ ꯑꯗꯨꯝ ꯅꯥꯟꯅ ꯂꯨꯅꯁꯨ ꯑꯗꯨꯝ ꯊꯝꯕꯤꯕꯀꯣ ꯑꯩꯈꯣꯏ ꯏꯁꯥ ꯅꯥꯜꯂꯦ ꯇꯧꯅ ꯃꯣꯏꯁꯨ ꯁꯨꯝ ꯅꯥꯟꯅ ꯊꯝꯕꯤꯕꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯩꯊꯣꯛꯄꯤꯔꯦ ꯑꯗꯣ ꯁꯤ ꯑꯃꯨꯛ ꯂꯣꯏꯁꯟ ꯈꯣꯟꯖꯜꯂꯒ ꯑꯃꯨꯛ ꯑꯉꯥꯡ ꯂꯧꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯑꯩꯁꯦ ꯃꯈꯣꯡꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯁꯟꯗꯦ ꯆꯤꯠꯁꯟꯗꯦꯅ ꯑꯃꯨꯛ ꯅꯝꯁꯜꯂꯤꯅꯦ ꯑꯩꯁꯦ ꯅꯍꯥꯟ ꯃꯃꯥ ꯍꯣꯏꯗꯩ ꯄꯨꯔꯛꯄꯗꯨꯅꯤ ꯃꯨꯜꯂꯦꯁꯦ ꯅꯨꯡꯊꯤꯟꯒꯤ ꯁꯤ ꯈꯥꯏꯗꯣꯛꯑ ꯆꯥꯊꯣꯛꯑꯒꯦ ꯍꯥꯎꯕꯅꯤ ꯆꯨꯡꯒꯤ ꯄꯥꯝꯕꯤꯗ ꯃꯨꯟꯕ ꯋꯥꯇꯕꯤ ꯀꯥꯏꯁꯦ ꯆꯥ ꯊꯛꯈꯤꯒꯦ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯆꯥ ꯆꯈꯣꯝ ꯊꯛꯑꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯩ ꯈꯣꯡꯉꯦ ꯑꯅꯤꯁꯤꯅ ꯀꯤꯔꯦꯅ ꯃꯊꯛꯇ ꯂꯥꯛꯏꯁꯦ ꯑꯩꯅ ꯑꯗꯨꯝ ꯃꯈꯥꯗ ꯂꯥꯛꯑꯣ ꯁꯤꯒꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯕꯕꯨ ꯇꯥꯗꯦ ꯇꯧꯔꯤ ꯀꯔꯕꯥꯔꯁꯦ ꯇ꯭ꯌꯨꯁꯟꯗꯩ ꯍꯜꯂꯛꯏꯅꯦ ꯑꯩꯈꯣꯏ ꯅꯨꯁꯦ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯤꯑꯕ ꯑꯗꯨ ꯖꯤꯡꯅ ꯃꯄꯥꯒ ꯍꯜꯂꯛꯏꯕꯀꯣ ꯑꯗꯩ ꯃꯆꯤꯟ ꯃꯅꯥꯎ ꯊꯥꯃꯤꯟꯅꯔꯛꯑꯦ ꯃꯄꯥ ꯗꯨꯀꯥꯟꯗ ꯀꯩꯀꯩ ꯂꯩꯈꯤꯅꯦꯅ ꯂꯩꯍꯧꯔꯦ ꯅꯨꯡꯉꯥꯏꯔꯕꯣꯔꯣ ꯐꯨꯠꯕꯣꯜ ꯅꯨꯡꯉꯥꯏꯔꯦ ꯃꯤꯇꯩꯅ ꯒꯣꯜ 4 ꯆꯜꯂꯦꯅ ꯍꯥꯎꯅꯥꯡꯒꯤꯗ ꯑꯃꯨꯛ ꯆꯟꯅꯝꯗꯦ ꯃꯥꯏꯄꯦꯝꯃ ꯆꯦꯟꯅ ꯂꯩ ꯀꯥꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯈꯦꯔꯣꯅꯤꯔ ꯀꯩꯅꯣ ꯅꯝꯗꯦ ꯀꯅꯥ ꯎꯅꯔꯛꯀꯦ ꯅꯪ ꯃꯝꯆꯧꯒ ꯎꯅꯔꯛꯄ꯭ꯔꯣ ꯃꯝꯆꯧ ꯎꯅꯔꯛꯑꯦ ꯕꯥꯏ ꯁꯨꯅꯤꯟ ꯎꯅꯔꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯣ ꯃꯦꯔꯥ ꯋꯥꯔꯤ ꯇꯥꯕ ꯆꯠꯂꯨꯕꯗꯣ ꯃꯦꯔꯥ ꯋꯥꯔꯤ ꯇꯥꯕ ꯆꯠꯂꯨꯕꯗꯤ ꯄꯨꯔꯛꯏꯅꯤ ꯃꯦꯝ ꯖꯤꯂꯨꯕꯤ ꯑꯍꯨꯝꯒ ꯌꯥꯎꯔꯦ ꯑꯗꯩ ꯂꯗꯨ ꯑꯃ ꯌꯥꯎꯔꯦ ꯃꯨꯔꯤ ꯈꯣꯏꯗꯨꯝ ꯑꯅꯤꯈꯛꯀ ꯌꯥꯎꯔꯦ ꯁꯤꯅ ꯀꯕꯣꯛ ꯑꯐꯥꯕ ꯆꯤꯅꯤ ꯇꯣꯠꯄ ꯀꯥꯡꯁꯨꯕꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯀꯔꯝꯕ ꯄꯥꯝꯃꯤꯅꯣ ꯖꯤꯂꯨꯕꯤ ꯃꯨꯅꯨꯗꯤ ꯑꯗꯨꯝ ꯖꯤꯂꯨꯕꯤꯒ ꯁꯤꯒ ꯑꯩꯁꯨ ꯖꯤꯂꯨꯕꯤꯒ ꯁꯤꯒ ꯑꯗꯨꯝ ꯁꯤꯒ ꯂꯩꯕꯝꯃꯦ ꯍꯥꯏꯖꯥꯏ ꯑꯗꯨꯗꯤ ꯈꯦꯆꯤꯁꯨ ꯄꯨꯔꯛꯑꯦ ꯃꯌꯥꯝꯗꯨ ꯈꯦꯆꯤ ꯄ꯭ꯂꯦꯠ 2ꯒ ꯄꯨꯔ ꯂꯥꯛꯑꯦ ꯁꯤꯁꯨꯒ ꯄꯨꯔꯛꯑꯦ ꯈꯣꯏꯗꯨꯝ ꯂꯩ ꯉꯁꯤꯅ ꯃꯦꯔꯥ ꯑꯔꯣꯏꯕꯅꯤꯅ ꯁꯤꯡꯁꯦ ꯄꯨꯔꯛꯑꯦ